ꯅꯨꯡꯁꯤꯕ ꯃꯥꯅ ꯂꯦꯡꯗꯅ ꯂꯩꯔꯕꯁꯨ ꯑꯄꯥꯝꯕ ꯐꯪꯂꯛꯇꯕ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯄꯥꯝꯕꯗꯨ ꯐꯪꯅꯅꯕ ꯃꯥꯏꯀꯩꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯅꯟꯗꯤꯅꯤꯁꯨ ꯑꯄꯥꯝꯕꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯡꯁꯤꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯅꯥꯊꯩꯔꯝꯂꯒ ꯑꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥꯅ ꯑꯁꯦꯡꯕ ꯁꯥꯗꯨꯅ ꯊꯥꯖꯅꯕ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯑꯗꯨꯗꯨꯔꯣ, ꯉꯔꯥꯡ ꯀ꯭ꯋꯥ ꯃꯅꯥ ꯂꯧꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤ ꯑꯣꯇꯣ ꯑꯃꯗ ꯍꯥꯞꯄꯛꯑꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯅꯦ꯫ ꯐꯣꯟꯅꯦꯅ ꯍꯦꯡ ꯆꯠꯈꯤꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯟꯕꯒꯤꯅꯤ꯫ ꯍꯥꯟꯅ ꯁꯦꯞ ꯂꯩꯅꯕ ꯅꯝꯕꯔꯗꯨꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯖꯣꯇꯤꯟ ꯂꯩꯔꯤꯀꯥꯟꯗꯗꯤ ꯈꯔ ꯆꯠꯂꯝꯕꯗꯨꯁꯨ ꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯇꯣꯞꯄ ꯑꯃꯗ ꯇꯧꯔꯒ ꯍꯪꯅꯕꯒꯤꯅꯤ"꯫ ꯁ꯭ꯌꯥꯝꯁꯨ ꯇꯞꯅ, "ꯖꯣꯇꯤꯟꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ"? "ꯑꯣ ꯃꯥꯗꯣ ꯃꯄꯥꯟꯗ ꯇ꯭ꯔꯦꯅꯤꯡ ꯑꯃꯒꯤ ꯆꯠꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ꯫ ꯐꯅꯌꯥꯝꯁꯨ ꯀꯨꯏꯔꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯦ"꯫ "ꯑꯣ ꯐꯔꯦ, ꯅꯪꯁꯨ ꯊꯦꯡꯅꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ"꯫ "ꯍꯣꯏ ꯇꯥꯃꯣ, ꯑꯗꯣ ꯆꯥꯛꯇꯤ ꯊꯤꯔꯝꯗ꯭ꯔꯕꯅꯤꯀꯣ? ꯉꯟꯕꯁꯤꯗ ꯍꯧꯖꯤꯛꯇꯒꯤ ꯊꯤꯔꯝꯂꯗꯤ ꯆꯥꯛꯇꯣ ꯆꯖꯤꯛ ꯇꯥꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯤꯔꯒ ꯆꯥꯕꯤꯔꯣ꯫ ꯑꯩꯒꯤꯗꯤ ꯍꯣꯔꯦꯟ ꯂꯥꯝꯂꯛꯂꯕ ꯀꯥꯟꯗ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯍꯣꯠ ꯀꯦꯁꯇ ꯄꯨꯔꯦ꯫ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯇꯥꯃꯣ"꯫ "ꯍꯣꯏ ꯐꯔꯦ, ꯅꯨꯃꯤꯗꯥꯡꯗꯣ ꯄꯪꯊꯦꯡ ꯊꯦꯡꯉꯗꯤ ꯂꯥꯛꯀꯅꯨ, ꯉꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯀꯣ"꯫ "ꯍꯣꯏ"꯫ ꯍꯥꯏꯔꯒ ꯅꯟꯗꯤꯅꯤꯁꯨ ꯊꯦꯛꯇꯨꯅ ꯗꯨꯀꯥꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯋꯥꯈꯜꯗ, ꯑꯩꯅ ꯄꯪꯈꯟꯗ ꯈꯟꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯋꯥꯈꯜꯁꯦ꯫ ꯑꯩꯅꯒ ꯃꯄꯥꯟ ꯊꯣꯛꯇꯅ ꯏꯪꯈꯣꯜꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯕꯅꯤꯅ ꯋꯥꯈꯜꯁꯦ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯄꯣꯛ ꯀꯥꯏꯗ꯭ꯔꯤꯕ ꯐꯖꯕ ꯁꯕꯥꯟ ꯀꯂꯛꯅꯐꯝ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ, ꯏ ꯊꯥꯡꯅ ꯉꯧꯔꯕ ꯀꯨꯆꯨ, ꯃꯁꯛꯅꯒ ꯐꯖꯔꯦ꯫ ꯃꯁꯤꯗꯗꯤ ꯋꯥꯈꯜꯁꯨ ꯖꯥꯠ ꯈꯜꯂꯛꯄ ꯇꯥꯕꯅꯤ ꯁ꯭ꯌꯥꯝ꯫ ꯁꯣꯝꯗ ꯅꯟꯗꯤꯅꯤꯁꯨ ꯃꯥꯒꯤ ꯄꯥꯟ ꯗꯨꯀꯥꯟꯗꯣ ꯍꯦꯛ ꯌꯧꯕꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯒ ꯊꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯥꯝ ꯇꯥꯟ ꯆꯥꯅꯅ ꯖꯣꯇꯤꯟꯁꯨ ꯀꯣꯜ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ, "ꯍꯜꯂꯣ, ꯇꯥꯕ꯭ꯔꯣ"? "ꯇꯥꯏꯌꯦ"꯫ "ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯨ ꯑꯗꯨꯝ ꯊꯥꯔꯛꯇ꯭ꯔꯦ"? "ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ"? "ꯐꯣꯇꯣ ꯍꯥꯏꯈꯤꯕꯗꯨ"꯫ "ꯌꯥꯔꯦꯀꯣ ꯅꯪ, ꯑꯩ ꯊꯝꯃꯒꯦ"꯫ "ꯀꯩꯒꯤꯅꯣꯕ"? "ꯀꯩꯁꯨ ꯇꯧꯗꯦ". "ꯑꯗꯣ ꯏꯇꯩꯃ, ꯑꯩ ꯀꯨꯏꯗꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯗꯧꯕꯅꯤꯀꯣ, ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯤ"꯫ "ꯍꯣꯏ ꯊꯣꯛꯂꯛꯑꯣ, ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯑꯣ". "ꯍꯣꯏ ꯏꯇꯩꯃ, ꯑꯗꯣ ꯃꯤ ꯑꯇꯩꯅꯗꯤ ꯈꯪꯂꯣꯏꯗ꯭ꯔꯣ"? ꯅꯟꯗꯤꯅꯤꯁꯨ ꯋꯥꯗꯨ ꯊꯩꯗꯣꯛꯄꯣꯏ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗ, "ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ. ꯐꯔꯦ, ꯑꯩ ꯊꯝꯃꯦꯀꯣ". ꯖꯣꯇꯤꯟꯁꯨ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯕꯗ ꯌꯥꯔꯦ꯫ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯏꯗꯣꯛꯅꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯀ꯭ꯌꯨ ꯍꯦꯛꯇ ꯂꯦꯞꯄꯤ ꯅꯟꯗꯤꯅꯤꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗꯣ꯫ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯝꯕ ꯊꯪꯅꯕ ꯗꯨꯀꯥꯟ ꯈꯔ ꯆꯥꯎꯅ ꯐꯝꯕ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯟꯗꯤꯅꯤ, ꯅꯪꯒꯤ ꯄꯥꯟ ꯗꯨꯀꯥꯟꯁꯤꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯈꯣꯏꯁꯨ. ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯗꯨꯀꯥꯟꯁꯦ ꯃꯤ 2-3 ꯂꯥꯛꯄ ꯅꯠꯇꯅ ꯄꯥꯛ ꯂꯥꯛꯇꯦꯗꯣ. ꯅꯪꯒꯤꯗꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ? ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯨ ꯄꯥꯟ ꯗꯨꯀꯥꯟ ꯑꯣꯏꯅ ꯐꯝꯂꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ"꯫ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯅꯣꯛꯅꯕꯣꯏ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯅꯟꯗꯤꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ 2-3ꯇꯪ ꯂꯥꯛꯆꯔꯕꯁꯨ ꯌꯣꯟꯈꯤꯕꯒꯤ ꯄꯣꯠ ꯃꯃꯜꯗꯤ ꯀꯌꯥꯗ ꯌꯥꯝꯈ꯭ꯔꯕꯅꯣ? ꯃꯤ ꯌꯥꯝꯖꯕꯒꯤ ꯋꯥꯅꯦ, ꯑꯩꯒꯤꯗꯤ ꯂꯨꯄꯥ 20-30 ꯄꯤꯕ ꯀ꯭ꯋꯥ ꯃꯇꯞ ꯑꯁꯤꯅ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯃꯒꯤ ꯃꯃꯜ ꯌꯧꯕ ꯐꯧ ꯅꯠꯇꯦꯗ ꯏꯗꯣꯝꯆꯥ". ꯗꯨꯀꯥꯟ ꯐꯝꯃꯤ ꯃꯗꯣꯝꯆꯥꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩꯅꯦ". ꯅꯟꯗꯤꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯣꯃꯦꯁꯁꯨ ꯅꯨꯡꯇꯤꯒꯤ ꯅꯟꯗꯤꯅꯤꯒꯤ ꯑꯖꯤꯠ ꯑꯀꯣꯝ ꯌꯦꯡꯕ ꯇꯣꯏꯅ ꯂꯥꯛꯏ꯫ ꯅꯟꯗꯤꯅꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯑꯗꯨꯃꯛ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯜꯂꯤ꯫ ꯔꯣꯃꯦꯁꯁꯨ ꯅꯟꯗꯤꯅꯤꯒꯤ ꯃꯅꯥꯛꯇ ꯏꯆꯝ ꯆꯝꯕ ꯁꯥꯗꯨꯅ ꯅꯛꯅ ꯂꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄ ꯂꯦꯞꯇꯦ꯫ ꯃꯇꯝꯗꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯃꯥꯅ ꯂꯦꯞꯄꯤꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯁꯨꯃꯛ ꯍꯧꯈꯤꯕꯅ
Ngasidi numit adusu yaurakle. Jotin na Matayma phone tawraki. Itayma, ay hiyang thola adoy niko. Itaymagi kainomdi layrake haibabu kainomdadi hairaudani Itayma. Kari layningino nanga layningbा ama hekta dum layro. Aigidi iya yaiye. As adudi aigi apambadi miyam laikray Itaymada piningba. Madat marangdagi hawraga achonba dress phawba loina Itaymagi piningnibani. Aina layningibase loina layba tarine. As adudi yamna yamine laydawrise. Aina khalisi Itayma. Aikhoigi lai khoramba chapa matamda asengba dress loina silidana. Adumaina Itaymagi hakchang pumnama dress loina sindogi sini aina khalisi. Is adudi aise ahan bitarene. Kaino oiradawbani kaino ahan bi haibado oiheladawbani. Nangna ngangthok saktorpa simaba jut amahik chade. Adubu kanana hainagi haibanida. Aibu haizau haradi Itayma hainaba hainadaba kaimda thoidokte. Aikhoi ani yanara loireba. Itaymana yare haiba aina thabak oina pangthokpa. Adu oiradi hainanaba wa amata leitre loirewa. Khangdese nangna Itaymagi piningba ama hekta dum leiro madu mangaireda aidi kaishu hainingai leitiye. Itaymagi angangwa machugi aina sethaningba ama leiraage yamna tangba tamunasu amukta gift oina piramoidaba ama. Nangisidi aibu prap yenginghalida. Khangbu kalu matambu ngai ngamdaba haibase phattabaniko. Nason pikna tapna aina pidoishi masa uraga sawrapra haraubra amadi soitre. Kaino nathanda murum solidubo. Aiga khangba yadaba waraba ibani khak wari sanabasida nathanda dumaina murum solido. Nate day Itayma. Aina laydoishi Itaymagi brand oiba khara tangba ama laysirana sum khanba. O thamoi sengnabu nangna piradi hongba tangba kaisu leite. Adum iyada yaiye. Jotin pariba phone adu kitang thangthoga. Soidre. Pidoishiga. Phone to mong nakongda napsilaga. Nanaw na thamoy singna pidoishi raw di lawbiyu ko Itayma. Lawtradi kaino pharese mishu yamna lai thamage ko. Hairaga nandini shu lagliba mi sing adugi mathang potjay sing adu piri. Numidang wairam matamni Nandini as kaino tawrisidi. Noksit kase kandaw mankreda atiya sisu pumamam sinkre. Aibo sida sumlison haduna layrabadi pharak ama tatokrani. Kanade ipose singase khara thuna loisilaga jangnaba tawrake. Asamna magi dukan gi pochai sing adu loisilamlaga yumda khara thuna halaklami. Nomagi tawgadaba mathau sing adu tawba loire numidangi cha ising chaba loiraga phamungda pothaba changlai. Adubo Jotin heng lakadi haibagi jarangnaba amadi thamoida kanna fauri. Wakal khana ahingsi amasu hausinkre mathangi numittani. Jotin numidang wairam adu mayumda thonglare. Jotin gari adu thongan phau thausil halaklami. Jotin prapap changkhige tawi mamana. Ngai khone nangbo mai ga si okhidawbani ne. Kaino prapap changgi tawribasibo. As akhoi ma sidi chap manabasibo. Hai masigi angang sidi tingkhet like kreda. Lamda chatluba hai sidi ne. Nasada phattaba kaya lairabasu kokna nabani ne. Masidi sese mai se kanto. Jotin sumai do kanthokle aduga mamaga punna imungda changminarakle. Ngahak wari watai saduna leire adobo ngahak tang leiraba matungda mamada onsinduna. Ima ai thabak amta chatlukhigi. Kaidano nangbo ngahak potharaga chatpa yadabro. Koirogi ma aswai phawtang niba. Mamada sumna hairamlaga Mataymagi ngasai lerakhiba phi macha ani edo magi pocket aduda chunaba namsilaga puduna lakle. Somdana ninishu magi dukan budu adugi pochai sing adu loisilaga lerambani. Lapna Jotin lakpa ubada nokfet tawraga. Jotin, nangdi nasakase yam phajatho mena. Udaba kuibagira kaino kochu ka sing ngawrameko. Askai dinu Itayma.
ꯏꯇꯩꯃꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯗꯣ ꯑꯩ ꯀꯨꯏꯅ ꯂꯩꯔꯔꯣꯏꯒꯦ, ꯏꯃꯥꯒꯁꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯤ꯫ ꯁꯦ ꯏꯇꯩꯃꯒꯤ ꯒꯤꯐꯅꯤ ꯍꯥꯏꯔꯒ ꯐꯤꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯑꯒ ꯄꯤꯔꯛꯄꯅꯤ꯫ ꯅꯟꯗꯤꯅꯤꯁꯨ ꯑꯁ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯀꯩꯅꯣ ꯁꯤꯕꯣ ꯍꯥꯏꯔꯒ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯅꯟꯗꯤꯅꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯛꯀꯦ, ꯉꯥꯏꯔꯝꯃꯣ, ꯁꯤꯁꯦ ꯁꯦꯠꯂꯝꯀꯣ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯏꯇꯩꯃ ꯑꯩ ꯆꯠꯂꯦꯀꯣ, ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯟꯗꯤꯅꯤꯁꯨ ꯖꯣꯇꯤꯟꯅ ꯆꯠꯈꯤꯕꯒ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯦꯡꯉꯤ꯫ ꯍꯦꯛ ꯎꯕꯒ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯁꯤꯕꯨ ꯀꯃꯥꯏꯅ ꯂꯩꯔꯛꯏꯖꯥꯠꯅꯣꯕ, ꯑꯩꯕꯨ ꯁꯤꯕꯨ ꯀꯞꯇꯣꯏꯔꯣ ꯍꯔꯥꯎꯗꯣꯏꯔꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩ꯫ ꯁꯣꯝꯗ ꯖꯣꯇꯤꯟꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯉꯥꯏꯍꯥꯛ ꯀꯥꯗ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯑꯩꯕꯨ ꯏꯇꯩꯃꯗ ꯐꯣꯟ ꯇꯧꯁꯤꯔꯅꯦ, ꯑꯗꯨꯒ ꯐꯖꯕ꯭ꯔꯥ ꯍꯪꯁꯤꯔ? ꯃꯔꯣꯏꯗ ꯇꯊꯤ ꯑꯃꯨꯛ ꯉꯥꯡꯂꯛꯇꯅ ꯀꯥꯟꯅꯗꯦ, ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯖꯤꯟꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯇꯪ ꯇꯧꯏ꯫ ꯏꯇꯩꯃ ꯐꯖꯕ꯭ꯔꯣ? ꯅꯟꯗꯤꯅꯤꯁꯨ ꯔꯤꯄ꯭ꯂꯥꯏ ꯌꯥꯝ ꯊꯨꯅ ꯇꯧꯔꯛꯏ꯫ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯦ꯫ ꯃꯦꯁꯦꯖ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯖꯣꯇꯤꯟꯁꯨ ꯀꯩꯁꯨ ꯁꯥꯎꯔꯛꯇ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯐꯣꯟ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯏꯇꯩꯃ ꯍꯥꯎꯅꯦ, ꯐꯖꯕ꯭ꯔꯥ? ꯐꯖꯈ꯭ꯔꯦꯗ ꯏꯅꯥꯎꯒꯤ ꯒꯤꯐꯁꯦ, ꯈꯔ ꯇꯧꯔꯛꯀꯅꯤ, ꯑꯗꯣ ꯆꯞ ꯆꯥꯕ꯭ꯔꯣ? ꯆꯥꯔꯅꯤꯌꯦ꯫ ꯀꯩꯅꯣ ꯂꯤꯠꯇ꯭ꯔꯤꯕꯣ? ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯗꯨꯀꯥꯟꯁꯤꯗ? ꯑꯣ ꯑꯗꯣ ꯍꯣꯔꯦꯟ ꯁꯦꯠꯂꯝꯃꯨ, ꯑꯩ ꯂꯥꯛꯇꯣꯏꯅꯤꯀꯣ꯫ ꯃꯆꯨꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯑꯗꯨꯕꯨꯗꯤ ꯅꯅꯥꯎꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦ ꯅꯪ ꯄꯣꯠ ꯆꯩ ꯈꯟꯕꯒ ꯌꯥꯝ ꯍꯩꯔꯦ꯫ ꯐꯔꯦ, ꯃꯤ ꯌꯥꯝꯅ ꯆꯪꯂꯛꯑꯦ, ꯑꯩ ꯊꯝꯃꯦꯀꯣ꯫ ꯑꯧ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗꯨ ꯊꯝꯅꯔꯦ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯥꯁꯤ ꯅꯨꯃꯤꯠꯅꯒ ꯑꯣꯏꯕꯒ ꯃꯝꯕꯅꯁꯨ ꯃꯍꯥꯅꯤ꯫ ꯖꯣꯇꯤꯟꯁꯨ ꯐꯣꯟꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯒ ꯂꯥꯛꯏ꯫ ꯄꯥꯟ ꯗꯨꯀꯥꯟ ꯌꯧꯔꯛꯂꯗꯨꯅ ꯁꯦꯠꯂꯕꯣ? ꯁꯤꯕꯨ ꯀꯅꯥꯅ ꯂꯩꯔꯒ ꯄꯤꯅꯒꯦꯕ ꯅꯪꯕꯣ? ꯆꯞ ꯆꯥꯕ꯭ꯔꯣ? ꯖꯣꯇꯤꯟꯁꯨ ꯃꯤ ꯈꯔ ꯆꯤꯛꯊꯔꯛꯄ ꯇꯟꯖꯥ ꯌꯦꯡꯂꯒ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯨꯛꯅꯤꯡꯒꯤ ꯏꯈꯧ ꯂꯥꯡꯂꯕ ꯑꯄꯦꯟꯕ ꯐꯪꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯤꯕ ꯅꯟꯗꯤꯅꯤꯒꯤ ꯃꯐꯝꯗ ꯂꯩꯒꯤ ꯂꯩꯍꯤꯇꯕꯨ ꯃꯤꯍꯧꯔꯤꯕ ꯖꯣꯇꯤꯟꯗꯤ ꯄꯥꯝꯖꯕꯗꯣ ꯊꯣꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯤꯡꯂꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯔꯣꯃꯦꯁ ꯂꯥꯛꯄ ꯃꯄꯥ ꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯆꯪꯈꯤ ꯍꯥꯏꯕꯗꯤ ꯎꯍꯧꯏ, ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯖꯣꯇꯤꯟꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯍꯥꯏꯐꯦꯠ ꯃꯔꯨꯝ ꯑꯃꯗ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯅꯥꯀꯟꯅ ꯌꯦꯞꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯤ꯫ ꯔꯣꯃꯦꯁꯁꯨ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗꯨꯗ ꯀꯩꯅꯣ ꯁꯤꯕꯨ ꯏꯇꯥꯎ ꯖꯣꯇꯤꯟ ꯅꯠꯇ꯭ꯔꯅꯦ? ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯊꯣꯛꯂꯛꯀꯅꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯏꯁ ꯅꯨꯄꯥꯁꯤ ꯃꯊꯧꯗꯤ ꯐꯖꯅ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯔꯣꯃꯦꯁꯁꯨ ꯈꯣꯡꯐꯝꯗꯨ ꯆꯥꯍꯧꯗ ꯃꯈꯣꯟ ꯈꯤꯇꯪ ꯊꯣꯛꯈ꯭ꯔꯦ꯫ ꯅꯟꯗꯤꯅꯤ ꯖꯣꯇꯤꯟꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯔꯣꯃꯦꯁꯁꯨ ꯇꯞꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯔꯒ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯅꯟꯗꯤꯅꯤ ꯖꯣꯇꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯤ ꯑꯣꯏꯔꯝꯒꯗ꯭ꯔꯣ? ꯑꯣꯏꯔꯝꯃꯣꯏꯗ, ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯔꯝꯅꯤ, ꯃꯤꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗ ꯀꯩꯁꯨ꯫ ꯑꯁ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ, ꯊꯣꯛꯑꯁꯤꯁꯦ, ꯊꯦꯡꯖꯤꯜꯂꯛꯄꯅꯤ꯫ ꯍꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯍꯜꯂꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯗꯨꯀꯥꯟꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯈꯨꯠꯀ ꯁꯝꯅꯗꯨꯅ ꯐꯂꯞ ꯌꯦꯡꯅꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯣ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯟꯗꯤꯅꯤꯁꯨ ꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯖꯣꯇꯤꯟꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯖꯣꯇꯤꯟꯅ ꯄꯥꯃꯨꯕꯤ ꯅꯪꯕꯨ ꯇꯨꯝꯃꯕꯣ? ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯅꯟꯗꯤꯅꯤꯁꯨ ꯇꯨꯝꯊꯕꯒ ꯌꯥꯗ꯭ꯔꯦꯗ, ꯉꯁꯥꯏꯒꯤꯗꯣ ꯃꯤ ꯑꯣꯏꯔꯝꯃꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁ ꯅꯪ ꯑꯗꯨꯇ ꯈꯜꯂꯒ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣꯕ? ꯃꯤ ꯑꯣꯏꯔꯝꯂꯗꯤ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ, ꯑꯗꯨꯅꯅꯤ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯗꯣ꯫ ꯍꯣꯏ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ,
ꯑꯗꯣ ꯑꯩꯗꯤ ꯏꯇꯩꯃꯁꯦ ꯀꯥꯔꯗꯒ ꯍꯥꯞꯄꯒ ꯀꯣꯏꯕ ꯑꯃꯨꯛꯇꯪꯗꯤ ꯆꯠꯅꯤꯡꯉꯤ. ꯍꯧꯖꯤꯛꯂꯣ ꯍꯥꯏꯁꯦ ꯊꯦꯡꯉꯀꯥꯟꯁꯤꯗ? ꯑꯣꯏꯔꯁꯨ ꯅꯣꯏ ꯁꯥꯏꯅ ꯈꯪꯉꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯗꯨꯗꯤ ꯈꯪꯗꯦ. ꯈꯪꯂꯗꯤ ꯐꯔꯛ ꯇꯥꯅꯤꯗ. ꯑꯗꯣ ꯏꯇꯩꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯏꯁ ꯌꯥꯔꯦꯀꯣ. ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯀꯩꯗꯧꯔꯒꯦꯕ? ꯍꯣ ꯂꯥꯛꯑꯣ ꯍꯥꯏꯕ. ꯅꯣꯏ ꯁꯥꯏ ꯈꯪꯉꯗꯤ ꯍꯣ ꯐꯔꯦꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯤ. ꯑꯩꯁꯨ ꯇꯨꯝꯃꯒꯦ, ꯅꯪꯁꯨ ꯇꯨꯝꯊꯣꯛꯑꯣ. ꯊꯝꯃꯦꯀꯣ. ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯟꯗꯤꯅꯤ ꯗꯨꯀꯥꯟꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯔꯣꯃꯦꯁꯁꯨ ꯂꯥꯛꯏ. ꯔꯣꯃꯦꯁꯅ, "ꯏꯇꯩꯃ, ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯆꯥꯒꯦ, ꯑꯝꯇ ꯇꯞꯄꯤꯔꯛꯎ" ꯍꯥꯏꯔꯒ ꯃꯤꯆꯤꯌꯣ ꯀꯩꯌꯣ. ꯅꯟꯗꯤꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯔꯣꯃꯦꯁꯀꯤ ꯋꯥꯈꯜꯗ, ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯄꯪꯕꯒꯤꯅꯦꯕ. ꯃꯥꯗꯤ ꯏꯌꯥ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ. "ꯏꯇꯩꯃ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯈꯤꯇꯪ ꯆꯪꯁꯤꯟꯕꯤꯔꯛꯎꯗꯅ." ꯅꯟꯗꯤꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯂꯒ, "ꯀꯩ ꯍꯥꯏꯒꯦ ꯔꯣꯃꯦꯁ?" "ꯏꯇꯩꯃꯁꯤꯕꯨ ꯄꯩꯁꯥ ꯀꯌꯥꯗ ꯆꯠꯀꯦ?" ꯅꯟꯗꯤꯅꯤ ꯁꯥꯎꯔꯗꯨꯅ, "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯅꯪꯒꯤꯁꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯂꯩꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ, ꯍꯥ? ꯆꯥꯎꯈꯠꯇꯕ?" ꯔꯣꯃꯦꯁꯅ, "ꯋꯥ ꯀꯟꯅ ꯉꯥꯡꯒꯅꯨ ꯏꯇꯩꯃ. ꯋꯥ ꯀꯟꯅ ꯉꯥꯡꯂꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ. ꯑꯩꯗꯤ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ. ꯌꯦꯡꯉꯨ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤ." ꯅꯟꯗꯤꯅꯤꯁꯨ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯔꯣꯃꯦꯁꯇꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯟꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯔꯣꯃꯦꯁꯅ ꯐꯣꯟ ꯑꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ. "ꯔꯣꯃꯦꯁ, ꯀ꯭ꯂꯤꯞ ꯑꯗꯨ ꯀꯛꯊꯠꯂꯣ. ꯄ꯭ꯂꯤꯖ, ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯁꯨ ꯍꯥꯏꯖꯒꯦ." ꯅꯟꯗꯤꯅꯤꯅ ꯍꯥꯏꯖꯕ ꯑꯗꯨ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤ. ꯅꯟꯗꯤꯅꯤ ꯍꯨꯃꯥꯡ ꯅꯄꯤ ꯀꯥꯡꯈꯠꯂꯛꯂꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯩ. ꯔꯣꯃꯦꯁꯅ, "ꯏꯇꯩꯃ, ꯅꯪ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯖꯣꯇꯤꯟꯒ ꯂꯣꯏꯅꯕ ꯌꯥꯔꯣꯏ. ꯑꯩꯒ ꯂꯣꯏꯅꯁꯤ. ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯛꯇ꯭ꯔꯕ? ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯦ ꯚꯥꯏꯔꯦꯜ ꯆꯠꯀꯅꯤ ꯈꯪ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯁꯤ." ꯍꯥꯏꯔꯝꯂꯒ ꯔꯣꯃꯦꯁ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ. ꯅꯟꯗꯤꯅꯤꯒꯤ ꯋꯥꯈꯜꯗ, ꯑꯩ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯑꯩ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ. ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯖꯣꯇꯤꯟ ꯃꯇꯨꯡ ꯏꯟꯈ꯭ꯔꯁꯨ ꯌꯥꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯃꯧꯅꯤ. ꯑꯩꯒꯤ ꯐꯖꯐꯝ ꯑꯃꯠꯇ ꯂꯩꯇꯦ. ꯃꯧꯐꯝꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩ ꯈꯣꯡ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯖꯤꯜꯂꯔꯣꯏ. ꯇꯁꯦꯡꯅ ꯖꯣꯇꯤꯟꯗ ꯐꯖꯅ ꯑꯩ ꯍꯥꯏꯖꯔꯒꯦ. ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯅꯥꯁꯨ ꯈꯪꯗꯅꯕ, ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕ ꯑꯩ ꯍꯥꯏꯔꯒꯦ." ꯅꯟꯗꯤꯅꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯍꯦꯟꯃꯟꯈꯤꯕꯅ ꯗꯨꯀꯥꯟ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯌꯨꯝꯗ ꯂꯥꯛꯂꯦ. ꯐꯅ ꯉꯜꯂꯤ ꯃꯇꯝꯗꯣ. ꯅꯟꯗꯤꯅꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅ, "ꯍꯥꯏ, ꯀꯩꯗꯧꯔꯦ? ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯏꯅ ꯉꯁꯤꯗꯤ." "ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯗꯨꯝ ꯆꯪꯂꯛꯂꯕ. ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ." "ꯉꯁꯥꯏꯗꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯕꯅꯤ. ꯀꯃꯥꯏ ꯇꯧꯔꯤꯅꯣꯅꯦ?" "ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯗꯤ." ꯅꯟꯗꯤꯅꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯏ. ꯍꯤꯞꯊꯩ. ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ. "ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ? ꯚꯤꯗꯤꯑꯣꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯂꯕꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ?" ꯍꯥꯏꯔꯒ ꯖꯨꯕꯥꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯥꯟꯊꯩ. "ꯑꯩ ꯖꯣꯇꯤꯟꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ ꯑꯩ ꯍꯥꯏꯔꯒꯦ." ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ. ꯃꯄꯨꯔꯣꯏꯕ ꯇꯥꯈꯤꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯂꯦ. ꯅꯟꯗꯤꯅꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯖꯣꯇꯤꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ. ꯑꯍꯥꯟꯕ ꯇꯧꯕꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯇꯦ. ꯑꯅꯤꯔꯛ ꯁꯨꯕ ꯇꯧꯕꯗ ꯖꯣꯇꯤꯟ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯃꯤ. "ꯖꯣꯇꯤꯟ, ꯋꯥꯔꯤ ꯑꯃ ꯁꯥꯔꯛꯀꯦ, ꯌꯥꯒꯗ꯭ꯔꯣ? ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ?" "ꯌꯥꯏꯌꯦ ꯏꯇꯩꯃ." "ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ?" "ꯑꯧ, ꯂꯩꯇꯦ." ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯋꯥꯁꯦ ꯑꯩꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯍꯥꯏꯔꯕꯅꯤ. ꯌꯦꯡꯉꯣ, ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ. ꯃꯤꯅ ꯈꯪꯂꯛꯂꯒ ꯑꯩꯒꯤ ꯑꯐꯕꯁꯨ ꯑꯣꯏꯔꯣꯏ, ꯅꯪꯒꯤꯁꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯅ ꯅꯪꯒ ꯑꯩꯒꯒꯤ ꯅꯛꯁꯤꯟꯅꯔꯨꯔꯦ꯫
ꯃꯁꯤꯅ ꯑꯐꯕ ꯐꯣꯟꯗꯤ ꯀꯩꯁꯨ ꯄꯨꯔꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯥꯎꯊꯣꯛꯅꯔꯁꯤ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯎ꯫ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯧꯅꯤ꯫ ꯃꯪꯐꯝ ꯑꯣꯏꯒꯗꯕ ꯂꯝꯕꯤꯗ ꯑꯩ ꯆꯠꯄꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯣ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯂꯔꯣꯏ꯫ ꯐꯔꯦ, ꯑꯩ ꯊꯝꯃꯒꯦ꯫ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯖꯣꯇꯤꯟ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯁꯣꯝꯗ ꯖꯣꯇꯤꯟꯁꯨ ꯐꯣꯟꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯟꯗꯤꯅꯤ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯛꯏ, ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯖꯣꯇꯤꯟꯁꯨ ꯇꯞꯅ ꯋꯥꯈꯜ ꯈꯟꯊꯔꯛꯏ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯦꯠꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯁꯦ ꯃꯧꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯐꯔꯦ, ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯦꯠꯂꯔꯣꯏ꯫ ꯋꯥꯈꯜꯗꯗꯤ ꯃꯍꯥꯎ ꯇꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯣꯃꯦꯁꯁꯨ ꯖꯣꯇꯤꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯗꯣꯛꯀꯦ ꯈꯟꯗꯅ ꯅꯟꯗꯤꯅꯤꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯃꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯁꯤꯜꯂꯛꯄꯅꯤ꯫ ꯖꯣꯇꯤꯟꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯏꯇꯥꯎ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯗꯨꯕꯨ ꯅꯋꯥ ꯅꯄꯥꯎ ꯑꯝꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ, ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯏꯇꯥꯎ, ꯑꯩ ꯉꯁꯤ ꯂꯥꯛꯏ꯫ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯍꯣꯏ ꯃꯥꯏ ꯑꯃꯇ ꯍꯥꯏꯔꯛꯇ꯭ꯔꯕ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯊꯃꯣꯏꯅꯨꯡꯗꯗꯤ ꯀꯟꯅ ꯅꯣꯛꯂꯤ ꯔꯣꯃꯦꯁꯇꯣ꯫ ꯖꯣꯇꯤꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥꯎ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯔꯣꯃꯦꯁꯀꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯛꯑꯔꯣꯏ ꯍꯧꯖꯤꯛꯇꯤ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯔꯗꯧꯕꯅꯤ, ꯅꯪꯒꯤ ꯑꯣꯏꯕꯈꯛ ꯌꯥꯔꯣꯏ꯫ ꯕꯨꯞ ꯕꯨꯞ ꯂꯥꯎꯕꯤ ꯃꯧꯒ ꯂꯣꯏꯅꯗꯅ ꯑꯩꯒꯤ ꯍꯥꯏꯔꯒ ꯈꯥꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯣꯝꯗ ꯅꯟꯗꯤꯅꯤꯁꯨ ꯑꯃꯨꯛ ꯑꯩꯕꯨ ꯗꯨꯀꯥꯟ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯤꯔꯅꯦ? ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯆꯥꯛꯀꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯑꯃꯨꯛ ꯊꯣꯛꯎꯗ꯭ꯔꯕꯗꯤ ꯅꯥꯇꯩ ꯑꯃꯇ ꯆꯥꯔꯔꯣꯏ ꯇꯧꯗꯣꯔꯤꯕꯁꯦ꯫ ꯑꯩ ꯊꯣꯛꯑꯒꯦ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ, ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇꯨꯁꯨ ꯀꯛꯅꯅꯕ ꯑꯩ ꯍꯥꯏꯖꯔꯒꯦ꯫ ꯑꯁꯣꯝꯅ ꯋꯥꯈꯜꯗ ꯈꯟꯅ ꯃꯪꯉꯒ ꯗꯨꯀꯥꯟꯗ ꯊꯣꯔꯛꯅꯕ ꯁꯦꯝ ꯁꯥꯏ꯫ ꯁ꯭ꯌꯥꯝꯅ ꯅꯟꯗꯤꯅꯤ, ꯀꯩꯅꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ? ꯅꯁꯥ ꯉꯝꯗꯦꯅ ꯆꯪꯂꯛꯄ ꯅꯠꯇ꯭ꯔꯅꯦ? ꯈꯔ ꯐꯔꯦ, ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯆꯥꯛꯀꯤ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯐꯔꯛ ꯇꯥꯔꯅꯤꯌꯦ꯫ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯗꯨꯀꯥꯟ ꯇꯝꯅ ꯊꯣꯛꯂꯛꯂꯦ ꯅꯟꯗꯤꯅꯤ꯫ ꯁ꯭ꯌꯥꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯀꯌꯥꯗ ꯋꯥꯖꯔꯕꯅꯣ ꯇꯧꯔꯤꯁꯦ꯫ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯤ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯅꯟꯗꯤꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯤꯅꯁꯨ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯇꯝꯅ ꯂꯥꯛꯂꯦ꯫